Arambai News Guwahati da Maitelongi Pau Tabri-basingbu ihan hanbamaktada chingangbam Susitrani-na khurumjari. Hojing asigi samlappa mariba pausing lowirase. Assam Assembly gi manung amasung mapan animakta law khongba yamna makkanba Akhil Gogoi ngasidi naitom tarakpagi phibam ama uba fanglakhle. Ngasi Guwahati Press Club ta Raizor Dol sagot pagaloina party asibu sembada sarug yaminakhiba lup humbudragi luchingbasingi pawgi mifam ama phamladuna Raizor Dol gi mathakta thamlamba support namak lawthokle lawthorakre. Raizor Dol asi miyoi amada base oiba party ni Akhil Gogoi gi private limited company ni Akhil Gogoi na maning makha tauna sanaba party ni hairakle. Makoina pamjana semjakhiba party asi thadokle haina asuna lawthorakhibane. All Assam Minority Students Union Amsugi Luchingba Amada Raizor Dolgi ticket pibagi matangdasu lupsing asina yamna makkanna penaba phongdorakle. Ngase Guwahati gi Khanapara Staff College ta CM Himanta Biswa Sarmana Majuli miyam gi oina e-ticketing system ngasidagi piba haukibaga loinana app amasu hangdokre. Nimatigatagi Majuli Jorhat ferry service tongadaba passenger singna yumdagi ticket kakpagi khudong chaba pikre. Asidasu natana thabak phangdaba naharol singna employment exchange office chatuna registration tawgi mahutta mayumda phamna registration tawba yaragane. Amaromda hadak Assam pumbada lam dalal sing takhatuna pharakhrabagi matung transport office ki dalali singsu lengakna lemna tharoidori. CM Himanta Biswa Sarmana Maki Makuta DTO office ki dalal chahumga humbudrama thoigi list leire hariba miyoi singase matam amada hektamak phaba hauragani su hairakli. Driving license ki damakta su office chatpagi mathau tararoi yumda phamna driving license khaktanatana trade license su lokthokpa yaragani. Lagliba Mars kuntrama thoigi mamangda state asigi mipum khudingmakta Aadhaar card piragani hainasu CM na makhata na palakhi. Ngasi Assamdagi Union Ports Shipping amasung Waterways Minister wariba Sarvanand Sonowal lamba yaudana Rajya Sabha gi member oina khankhre. Opposition ki maikaidagi candidate amatta thagalaktaba maramna amatta ngaraba BJP mirep asibu returning officer na mai pakle haina lauthorakhi. Asumna upper house ta Assamdagi punna member ahum sukre. Rajya Sabha gi member khallaba matungdadi hanagi CM asina Majuli gi assembly seat asi resign tawragani. Baba Ramdev ki Patanjali Ayurved Limited na medicine, cosmetic amadi wellness products sing sembada sinanabagidamak Assamda phangliba chamana amadi chamarudagi chemical compounds sing sungnanabagi advanced research chathanabagi warep laukre. Assam ki Industry Minister Chandramohan Patwari amadi Patanjali Ayurved ki MD Balkrishna gi marakta phaminaduna MOU ama sahi tawbagi wafamsu yanakre. Khongjang asina Assam gi tea sector da hena khumang chawchilhannabagi anoba lambi ama hangdokpaga loinana tea industry da yamnamak chawna thawai haplagani. Manipur gi apunbagi saktam sagatnaba hotnaramba social activist Athwan Abonmaibu kaptana hatkiba thokdogadugi achumba langla langjil puthou haiduna misi asigi matangda semkhiba JAC na mihatpa sing pharaga ain gi oiba cherak pigadabani haina akanba dawi toroduna ngasi Imphal gi Thangmaiban Kendra gi akoibada lariba khul singda miyamna wakat mifam chathakre. Langol Tarun Community Hall Thangmaiban Langthalong amasung Lamphel Sana Kaithelda wakat mifam phamki. Thangmaiban Mozi Khul, Guizalong Khul amadi Thangmaiban Tarun Khul dasu wakat mifam sing phamki. JAC na mangjongna na lauthokhrabagi matungina ngasi ahing nongyaidagi hauna pung nifunipan National Highway animak ban tawgi khongjang hauragani. September 18 gi ahing nongyaidagi amuk pung nifunipan chupna Manipur total shutdown tawgi khongjang su JAC asina changshilagani. Nagalambarom da miyada sida chenaba miyoising phaba ngamnanabagi damak haujiksu Tamenglong District Headquarter da thomjinduna lariba security personnel singna ayuk anganbadagi hauna headquarter gi tongan mafam kayada operation changsinkhi. COVID laichatna maram oiduna matam kuina phamludraba matung khwaramban ima kaithel amadi temporary market ngasidagi hauna kaithel phamba haukre. COVID laichatna maram oiduna kaithel phamlambi leikhidраbi ima singi photo da leishu katuna ikai khumnaba utlabagi matung kaithel phamba hauki.
ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯤꯄꯣꯟ ꯍꯤꯜꯁ ꯐꯥꯎꯕ ꯃꯤꯑꯣꯏ ꯆꯅꯤꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯀꯗꯕ ꯃꯣꯇꯣꯔ ꯕꯥꯏꯛ ꯔꯦꯂꯤ ꯑꯃ ꯏꯝꯐꯥꯜꯗꯒꯤ ꯀꯪꯂꯥ ꯂꯥꯏꯐꯝꯂꯦꯟꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯅꯊꯣꯡꯗꯒꯤ ꯂꯝꯊꯥꯔꯗꯨꯅ ꯇꯨꯔꯤꯖꯝ ꯃꯤꯅꯤꯁꯇꯔ ꯑꯣ ꯂꯨꯈꯣꯏꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯊꯜꯂꯕ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ 5 ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯨꯔꯤꯖꯝꯅ ꯑꯌꯥꯕ ꯄꯤꯔꯛꯂꯦ꯫ ꯊꯥ 3-4ꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯖꯦꯛट ꯔꯤꯄꯣर्ट ꯁꯦꯝꯕ ꯂꯣꯏꯕꯒ ꯂꯣꯏꯅꯅ ꯁ꯭ꯄꯣꯠꯁꯤꯡ ꯑꯁꯤ ꯁꯦꯝꯒꯠꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯅꯤꯄꯣꯟ ꯍꯤꯜꯁ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯄ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ MLA ꯄꯥꯎꯅꯝ ꯕ꯭ꯔꯣꯖꯦꯟ ꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯉꯁꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯏꯃꯨꯡ 95ꯒꯤ ꯌꯨꯝ-ꯌꯨꯝꯗ ꯆꯠꯇꯨꯅ ꯂꯨꯄꯥ 5,500ꯒꯤ ꯇꯦꯡꯕꯥꯡ ꯄꯤꯗꯨꯅ ꯏꯃꯨꯡꯁꯤꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯉꯁꯤ ꯇꯦꯡꯕꯥꯡ ꯄꯤꯈꯤꯕ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ 2,25,000ꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ BJP ꯋꯥꯔꯀꯔꯁꯤꯡꯅ ꯑꯉꯝꯕ ꯈꯥꯏꯒꯠꯅꯔꯒ ꯈꯨꯠꯁꯤꯟꯅꯈꯤꯕ ꯂꯨꯄꯥ 3,35,790ꯒꯤ ꯃꯅꯨꯡꯗꯒꯤ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅ MLAꯒꯤ PRO S ꯖꯩꯗꯦꯕ ꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯂꯥꯏꯃꯨꯖꯝ ꯔꯣꯃꯦꯁ ꯆꯟꯗ꯭ꯔꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯂꯨꯕꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯔꯃꯂꯥ ꯗꯦꯕꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯑꯊꯨꯕꯒꯤ ꯑꯣꯏꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯤꯐꯝ ꯑꯃ ꯂꯨꯕꯁꯤꯒꯤ ꯁꯪꯂꯦꯟ ꯏꯔꯥꯕꯣꯠ ꯚꯕꯟ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯉꯧꯕ ꯇꯣꯡꯕ꯭ꯔꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯄꯜꯂꯛꯂꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯐꯤꯁꯔꯤꯁ ꯃꯤꯅꯤꯁꯇꯔ ꯂꯥꯜ ꯔꯥꯜꯖꯤꯌꯥꯅ ꯉꯁꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯖꯣꯔꯥꯝꯒꯤ CM ꯖꯣꯔꯥꯝꯊꯪꯉꯥꯒꯤ ꯃꯆꯦ ꯃꯤꯁ ꯂꯥꯜꯕꯨꯋꯥꯅꯤ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ 39 ꯁꯨꯔꯕꯤ CMꯒꯤ ꯃꯆꯦ ꯑꯁꯤ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯐꯤꯁ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯅꯣꯡꯖꯨ ꯊꯥ ꯑꯃꯁꯨꯡ ꯀꯥꯂꯦꯟ ꯊꯥꯒꯤ ꯑꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯖꯣꯔꯥꯝ ꯍꯥꯎꯁꯁꯤꯡꯒꯤ ꯑꯣꯏꯅ ꯋꯤꯟꯇꯔ ꯃꯇꯝ ꯍꯥꯏꯕꯗꯤ ꯏꯪ 2012 ꯑꯣꯛꯇꯣꯕꯔ 3ꯗꯒꯤ ꯏꯪ 2012ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯑꯗꯨꯒ ꯀꯥꯂꯦꯟ ꯊꯥꯒꯤ ꯑꯣꯏꯅ ꯏꯪ 2012 ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗꯒꯤ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯑꯣꯐꯤꯁ ꯑꯋꯥꯔ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯔꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅ꯭ꯌꯨ ꯗꯦꯜꯍꯤ, ꯀꯣꯜꯀꯇꯥ, ꯃꯨꯝꯕꯥꯏ ꯑꯃꯗꯤ ꯕꯦꯡꯒꯂꯨꯔꯨꯗ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝ ꯍꯥꯎꯁꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯁꯤꯖꯟ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯁꯤꯠꯅ ꯑꯌꯨꯛꯀꯤ ꯄꯨꯡ 8:30ꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯑꯃꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8:30ꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:30 ꯐꯥꯎꯕ ꯂꯩꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ USꯀꯤ ꯈꯣꯡꯆꯠꯇꯒꯤ ꯍꯜꯂꯛꯄꯇ ꯉꯥꯏꯔꯤ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯚꯤꯁꯇꯥ ꯆꯠꯇꯨꯅ ꯄꯨꯡ ꯑꯃ ꯆꯨꯞꯅ ꯀꯣꯏꯄꯥꯟ ꯄꯥꯟꯅꯗꯨꯅ ꯁꯥꯕꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯏꯪ 2013ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯃꯃꯥꯡꯗ ꯁꯥꯕ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡ ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯣꯗꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯚꯤꯁꯇꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯔꯦꯝꯅꯔꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯁꯥꯏꯠꯇ ꯆꯠꯇꯨꯅ ꯂꯧꯃꯤꯁꯤꯡꯒꯗꯤ ꯎꯅꯕ ꯉꯝꯗꯦ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯚꯤꯁꯇꯥ ꯌꯦꯡꯕꯗꯤ ꯆꯠꯂꯤ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯐꯥꯔꯝ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯂꯧꯃꯤ ꯂꯨꯞꯁꯤꯡꯅ ꯀꯧꯈꯤꯕ ꯚꯥꯔꯠ ꯕꯟꯗꯒꯤ ꯃꯃꯤ ꯃꯤꯛꯁ ꯔꯤꯑꯦꯛꯁꯟ ꯎꯕ ꯐꯪꯈꯤ꯫ ꯕꯟ ꯑꯁꯤꯅ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯌꯥꯝꯅꯃꯛ ꯆꯥꯎꯅ ꯑꯄꯟꯕ ꯄꯤꯈꯤ꯫ ꯑꯣꯄꯣꯖꯤꯁꯟꯅ ꯂꯧꯃꯤꯁꯤꯡꯕꯨ ꯁꯧꯒꯠꯈꯤ꯫ ꯗꯦꯜꯍꯤꯇ ꯅꯠꯇꯅ ꯑꯇꯩ ꯃꯐꯝ ꯀꯌꯥꯗꯁꯨ ꯂꯧꯃꯤꯒꯤ ꯏꯍꯧ ꯑꯁꯤꯗ CPI, ꯀꯣꯡꯒ꯭ꯔꯦꯁ, NCP, DMK, JDS, RJD, SP, LDF ꯑꯃꯗꯤ JMMꯅꯆꯤꯡꯕ ꯂꯨꯞ ꯀꯌꯥꯅ ꯐꯣꯡꯅ ꯁꯧꯒꯠꯂꯛꯈꯤ꯫ ꯉꯁꯤ ꯚꯕꯥꯅꯤꯄꯨꯔ ꯕꯥꯏꯄꯣꯜꯒꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯇ꯭ꯔꯤꯅꯥꯃꯨꯜ BJPꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ BJPꯅ ꯕꯥꯏꯄꯣꯜ ꯑꯁꯤ ꯌꯩꯊꯣꯛꯅꯕꯒꯤ ꯗꯥꯕꯤ ꯇꯧꯔꯛꯈꯤ꯫ ꯁꯨꯚꯦꯟꯗꯨꯅ ꯀꯣꯜꯀꯇꯥ ꯍꯥꯏ ꯀꯣꯔꯠꯇ ꯃꯨꯀꯨꯜ ꯔꯣꯏꯅ TMCꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ ꯄꯥꯜꯂꯗꯨꯅ ꯔꯣꯏꯕꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯅꯅꯕ ꯁꯨꯚꯦꯟꯗꯨꯅ ꯑꯀꯟꯕ ꯗꯥꯕꯤ ꯇꯧꯔꯛꯈꯤ꯫ ꯔꯥꯖꯁꯊꯥꯟꯗ ꯉꯔꯥꯡ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 13 ꯁ꯭ꯇꯦꯠ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯈꯤꯕ ꯔꯥꯖꯁꯊꯥꯟ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯣꯔ ꯇꯤꯆꯔꯁ ꯁꯝꯅ ꯔꯤꯠ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯅꯅꯕꯒꯤꯗꯃꯛ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯂꯨꯄꯥ 1,03,000ꯀꯤ ꯑꯣꯏꯒꯗꯕ ꯕ꯭ꯂꯨꯇꯨꯠ ꯌꯥꯎꯕ ꯆꯞꯄꯜ ꯌꯣꯜꯂꯝꯕꯒꯤ ꯃꯔꯤꯗ ꯔꯥꯖꯁꯊꯥꯟꯒꯤ ꯕꯤꯀꯥꯅꯦꯔꯗꯒꯤ ꯃꯤꯑꯣꯏ 5 ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯕ꯭ꯂꯨꯇꯨꯠ ꯗꯤꯚꯥꯏꯁ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯍꯟꯅꯅꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯖꯃꯦꯔꯗ ꯐꯥꯔꯕꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯅ ꯒꯦꯡ ꯑꯁꯤ ꯐꯥꯒꯠꯂꯛꯄ ꯉꯝꯈꯤꯕꯅꯤ꯫
ꯍꯥꯏꯔꯤꯕ ꯆꯄꯜ ꯑꯁꯤꯗ ꯐꯣꯟ ꯑꯃꯗꯤ ꯕ꯭ꯂꯨꯇꯨꯠ ꯗꯤꯚꯥꯏꯁ ꯌꯥꯎꯔꯤ ꯑꯗꯨꯒ ꯀꯦꯟꯗꯤꯗꯦꯠꯀꯤ ꯃꯅꯥꯀꯣꯡ ꯃꯅꯨꯡꯗꯁꯨ ꯗꯤꯚꯥꯏꯁ ꯑꯁꯤ ꯍꯥꯞꯀꯅꯤ ꯑꯃꯗꯤ ꯑꯦꯛꯖꯥꯝ ꯍꯣꯜꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯂꯛꯀꯗꯧꯔꯤꯕꯅꯤ ꯋꯥꯊꯣꯛ ꯑꯁꯤ ꯈꯪꯅꯔꯛꯄꯗꯒꯤ ꯔꯤꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯇꯤꯡ ꯇꯧꯕ ꯊꯤꯡꯅꯅꯕ ꯄꯨꯡ 12ꯒꯤ ꯑꯣꯏꯅ ꯔꯥꯖꯁꯊꯥꯟꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥꯗ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯑꯃꯗꯤ SMS ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈꯤ ꯄꯟꯕ ꯌꯥꯏ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯐꯝ 138 ꯃꯦꯟꯁꯤꯟꯅꯕꯒꯤꯗꯃꯛ ꯀꯦꯟꯗꯤꯗꯦꯠ 13,000 ꯃꯨꯛꯅ ꯄꯔꯤꯈ꯭ꯌꯥ ꯑꯁꯤ ꯊꯥꯈꯤꯕꯅꯤ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯣꯏꯕ ꯄꯥꯎ ꯈꯔ ꯏꯪ 2016ꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯦꯘꯥꯂꯌꯥꯗ ꯄꯥꯡꯊꯣꯛꯄ ꯌꯥꯅ ꯂꯩꯔꯤ ꯌꯨꯄꯤꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 19ꯗꯤ ꯃꯨꯁꯂꯤꯝꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯨꯁꯂꯤꯝ ꯂꯤꯗꯔ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯅ MP ꯑꯁꯥꯎꯗꯤꯟ ꯑꯋꯦꯁꯤꯅ ꯍꯥꯏꯔꯛꯈ꯭ꯔꯦ TMCꯒꯤ ꯁꯨꯁꯃꯤꯇꯥ ꯗꯦꯕ ꯋꯦꯁ ꯕꯦꯡꯒꯜꯗꯒꯤ ꯂꯝꯕꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯈꯜꯂꯛꯈ꯭ꯔꯦ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ L. ꯃꯨꯔꯨꯒꯟꯁꯨ ꯂꯝꯕꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯈꯜꯂꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯨꯟꯅ ꯀꯦꯟꯗꯤꯗꯦꯠ 8 ꯂꯝꯕꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯉꯁꯤ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯀꯥꯔꯛꯈꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯦꯐꯠ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝ ꯆꯥꯗ 12 ꯍꯟꯊꯔꯛꯂꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ WHOꯅ ꯀꯣꯚꯤꯗꯀꯤ ꯑꯣꯔꯤꯖꯤꯟꯒꯤ ꯃꯇꯥꯡꯗ ꯊꯤꯍꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯕ ꯍꯧꯅꯅꯕꯒꯤ ꯋꯥꯐꯝ ꯈꯟꯅꯕ ꯍꯧꯔꯛꯈ꯭ꯔꯦ ꯒ꯭रीक आइलैंड ऑफ क्रेटा 5.9 मैग्नीट्यूड युहार हाबदगी यामद्रबदा मियोय अमा सीख्रे अदुगा 7 असोगपन नंख्रे जर्मनी की सेंटर लेफ्ट सोशल डेमोक्रेट्स ना फेडरल इलेक्शन दा माई पाकले हाइना क्लेम तौरक्ले मालेमदा मेरीन प्रोडक्ट्स सिंग ख्वाइदगी यामना एक्सपोर्ट तौबा लेबाकसिंगी मनुंगदा इंडियाना मरीसुबा पोजिशन दा लई हाइना मिनिस्टर ऑफ स्टेट इन्फॉर्मेशन एंड ब्रॉडकास्टिंग डॉक्टर L. मुरुगन ना हाइरख्रे अमदी हौगिबा पुंग 23 सिदा इंडियादा कोविड की अनोबा पॉजिटिव केस 13,000 सुपना 94 फंख्रे चनीगा 53 ना कोविड नमरम ओइदुना लैखिदे मसिगी मनुंगदा इंडियादा ख्वाइदगी मसिंग यामना केरलादा कोविड की अनोबा पॉजिटिव केस 13,958 फंखी 135 ना कोविड नमरम ओइदुना लैखिदे अमदी अवांग नोंपोगी स्टेट सिंगी मनुंगदना मेघालयदा 119 नागालैंड सुपनतगी 13 अमदी मणिपुरदा 113 कोविड की अनोबा पॉजिटिव केसिंग फंखी मणिपुर अमदी नागालैंड अममम अमदी मेघालयदा 3 लैखिदबगी रिपोर्ट सु लाक्ले ngasi ganadi Arambai News Guwahati da maithirongi pau sandokchaba matang installation jabaga loinana tabiri basingbo amkaso hanna khurumjari